ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 19ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30ꯗꯒꯤꯅ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯨꯋꯥꯂꯥꯗꯒꯤꯅ ꯅꯥꯔꯟ ꯁꯩꯅꯥꯒꯤ ꯃꯅꯨꯡꯗ ꯏꯝꯐꯥꯜꯗꯒꯤ ꯃꯥꯜ ꯊꯥꯔꯝꯂꯒ ꯍꯥꯏꯊꯔꯛꯄ ꯂꯝꯕꯤꯗ ꯕꯁꯤꯔ ꯑꯃꯗꯤ BM ꯁꯂꯥꯎꯗꯤꯟꯕꯨ ꯇꯝꯊꯤꯅ ꯐꯨꯔꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯐꯨꯋꯥꯂꯥꯒꯤ ꯏꯃꯥ ꯏꯕꯦꯟ ꯈꯔꯅ ꯐꯨꯋꯥꯂꯥꯒꯤ ꯖꯒꯥꯗ ꯍꯥꯏꯔꯤꯕ ꯐꯨꯕ ꯆꯩꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯂꯩꯇꯦ ꯃꯐꯝ ꯑꯣꯅꯔꯝꯒꯅꯤ ꯁꯦꯡꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯔꯗꯨꯅ JSCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯔꯛꯂꯤ ꯄꯟꯕ ꯌꯥꯏ ꯃꯅꯤꯄꯨꯔꯗ ꯑꯁꯤꯒꯨꯝꯕ ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯔꯥ ꯂꯩꯇꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯇꯝꯊꯤꯅ ꯐꯨꯔꯛꯄꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯠꯊꯗꯨꯅ ꯂꯥꯛꯂꯕꯅꯤ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯑꯁꯨꯛ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯤꯌꯥꯝꯒꯤ ꯆꯥꯅ ꯊꯛꯅꯕ ꯌꯧꯍꯟꯕꯤꯔꯛꯂꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯆꯠꯊꯔꯛꯄ ꯑꯁꯤ ꯍꯟꯗꯛꯅ ꯑꯍꯥꯟꯕꯁꯨ ꯅꯠꯇꯦ ꯑꯃꯗꯤ ꯃꯁꯤꯗ ꯃꯔꯥ ꯂꯩꯕꯁꯤꯡ ꯄꯨꯊꯣꯛꯄꯤꯔꯛꯅꯕ JSC ꯑꯃꯁꯨꯡ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯕꯣꯗꯤꯁꯤꯡꯅ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯄꯅꯤ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯃꯔꯥ ꯂꯩꯇꯅ ꯇꯝꯊꯤꯅ ꯐꯨꯕꯤꯔꯛꯈ꯭ꯔꯕꯁꯤꯡꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯨꯔꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯊꯣꯛꯂꯛꯇꯨꯅ ꯀꯟꯕꯤꯔꯛꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯍꯥꯟꯅ ꯃꯤꯌꯥꯝꯗ ꯊꯝꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 19, 2024 ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯃꯛꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30ꯗꯒꯤꯅ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯨꯋꯥꯂꯥꯗꯨꯅ ꯔꯥꯟꯖꯅꯥꯒꯤ ꯃꯅꯨꯡꯗ ꯏꯝꯐꯥꯜꯗꯒꯤ ꯃꯥꯟ ꯊꯥꯔꯝꯃꯒ ꯍꯥꯏꯊꯔꯛꯄ ꯂꯝꯕꯤꯗ ꯍꯥꯏꯕ ꯃꯅꯨꯡꯁꯤꯗ MD ꯕꯁꯤꯔ ꯑꯃꯗꯤ BM ꯁꯂꯥꯎꯗꯤꯟ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯝꯊꯤꯅ ꯐꯨꯔꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐꯨꯋꯥꯂꯥꯒꯤ ꯏꯃꯥ ꯏꯕꯦꯟ ꯈꯔꯅ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯐꯨꯋꯥꯂꯥ ꯑꯦꯔꯤꯌꯥꯗ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ हाईबीरपा मफम लोकेशन ओनली सेंदोक्पिरु हाइबसे मसी तसेंगा लाइबक थीबनी असोकपदा थुम थाकुम थोई मरमदी असोकपा सि कनानो कमाय तौरगे करी तौरगे हाइना हंगीरा अमगदी हेना लाइबक फरमगदबनी अदुगा हाइबा थौदोक असिबु मणिपुर मसा पुनमदा थोक थौदोक सि खुक थोखिदबगुम उहनबसे हाइनिगाय लेतना JSC की माइगेदगी पेंजदे मरमदी हाइबे एरिया से सुपनतगी 1.5 किलोमीटर की अंदर मनुंग एरिया ओइबना हाइबा अंगांग सिंगसिना सबताना लोकेशन हाइबा ngमद्रगा सो एरिया दि हाइबा मनुंग सिने हाइबदा कैसो अकाइबो ओइदे हेना खनजे अदुगा हाइबा थोदो असिगी मतांगदा ngasi फोबदा असोपो कमाइ तौगी कई तौरगे हाइबो हंगी ngasi फोबा हंगी रखिबा लेते मसी मकिदमक हेना लेतना आई